आकाशवाणी इम्फाल Ngangom Kiran pau pajari ahan badamar oiba pau MLA Govinas konthok jamna hairi nupi oibisingna asetpa phirep amagaloinana honage haina honarabadi pandamama phangmai basi yamna laina oithoi Kendra ki Haksal Mantri JP Nadda na Pune da Nephrology and Urology Center mangasi hangdokre amasung World Bank na hairi haukiba sahi tara asida Bharat da miyoi koti tara taret lak ama kham thengna lairabagi pankhaidagi nanthorok pangamkrai MLA Govinas konthok jamna hairi nupi oibisingna asetpa phirep amagaloinana honage haina honarabadi pandamama phangmai basi yamna laina oithoi Bishnupur Jilla ki Khap Pochangmam amasung Upokpi Khunau Dalaiba Nupi Singi Self Help Group Singna National Rural Livelihood Mission ki makhada pangthok liba thabak tharum sing hanna yangshin basatpada Sri Govindas na hai Nupi Singi masada mapung phan uthoktriba thoidok hendokpa hitoi singthoiba kaya lotchinduna yauri Masigi matakta khunai amubu henna masak thokna samgutpada nupi singi thodang yamna chawi masibu ningthina khanglaba Pradhan Mantri Narendra Modi na nupi singi shakti pinaba akhanaba thabak kaya paikhalakli madugi manungda nari shakti amasung beti bachao beti parao no singba thausil singa si panba yai Manipur ki None Jilla da ngasi sabag chang Celsius degree 39.8 yauki Kaksing Jilla dana Celsius degree 39.8 ani amasung Imphal East na Celsius degree 39.1 yauna saki Rajya ki Environment and Climate Change Directorate na piba inga sagi pauda hai Bishnupur Kangpopi amasung Senapati da Celsius degree 39 matak saki Imphal West na Celsius degree 39.3 yauna saki Assam Rifles ki Kaithan Manbi Gary Shandanga si a day with company commander ki thorum pangthokre thorumadu da akoi badalaiba tongan tonu mahiloisang singi mahiroi sahum kunthra masung oza tara nipana saruk yaki thorumadu da lan ki khutsu khulai yauna tongan be activity kayas utki Kendra ki Haksal Mantri JP Nadda na Pune da Nephrology and Urology Center amangasi hangdokre thorumadu da Sri Nadda na hai leba asibu masam uphaba lebak ama ohinana bagi pandam da laingakna khunai kanglup khuringmakta ningthina kanaba piba ngamgadaba haksel gi thausil sing chathari lakadori matam khargi manungda lebak asida punna Ayushman Arogya Mandir lakma lesing humputara manga hangdoknaba laingakna thaurang tauri masigi matakta haithoi singthoiraba medical professional sing masing yamna puthoknabasu lebak asina kanna honari World Bank na hairi haukiba sahi tara asida Bharat miyoi koti tara taret lakama kham thengna lairabagi pankhaidagi nanthorok pangamkre World Bank ki Spring lisingani kunmanga Poverty and Equity Report ki matung inna hai Rajya manga Uttar Pradesh Maharashtra Bihar Nongchup Bengal amasung Madhya Pradesh da kham thengna lairabagi masing hana lairamba changi saruk ohum thokpagi ani hanthan mangamlei khungangi lamdana kumjali singani taramathoi taranithoi da kham thengna lairabagi sang chada 19.9 amasung lisingani kunithoi kulhumdoi dana chada 2.9 da hanthan mangamlei hairiba matam asigi manungda shahar gi lamdana lairabagi sang chada 10.3 tagi 1.1 da hanthan mangamlei Jammu Kashmir ki Pakistan ke lonaba line of control paringi mafum kayada Pakistana nongmai kapna dabagi thausil thugaiduna kaihoruba tawdana nongmai kapsilakre Bharat ke security force nasu madugi matik chaw pakum piduna khut hankrai Sarkar ki pauna hai adu moinamak thodok singa da aso open thokibagi paudi laite Pakistan sathargle thawng asi LOC paringda santi lehindana ba thawaina satharak pa thawng amani haujiksu ngamkhai karim gi paringi mafum kayada Bharat ke security force na makeup nahum singna senaduna lairi Marasida Pahalgam da terrorist singna attack satharki badugi matangda Bharat lanmi amasung atai agency kayana chungsinaduna makha tana thijinbagi thabak chathari Laibak asida koiba lakpa Pakistan masa sama marfu taramathoi Punjab ki Amritsar da laiba Atari Wagha checkpoint phauduna maramdam Pakistan da hankre langakna Pahalgam terror attack matungda Pakistan masa singadu pungni phunipan gi manungda laibak asi thadoktuna satkinaba akan buapum khangalakpadagi Pakistan masa singadu hankebani amaramda Pakistan lumdagi Bharat masa chani marfu teret romsu Bharat halakre aroi badamaru pau amuhanna MLA Govindas konthok jamna hairi nupi oibisingna setpa phirep amagalonena honage hain honarabadi pandamama phangmai basi yamna line oithoi Kendra ki Haksal Mantri JP Nadda na Pune da Nephrology and Urology Center amangasi hangdokre amasung World Bank na hairi haukiba sahi tara asida Bharat miyoi koti 13 lakh ama kham thengna lairabagi pankhaidagi nanthorok pangamkre pauloi jare